ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯁꯌꯥ ꯀꯧꯖꯩ ꯂꯩꯐꯝꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯠꯆꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯍꯨꯝꯅꯤ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ ꯏꯊꯛꯇ ꯏꯕꯨꯡ ꯑꯃꯒ ꯏꯆꯦ ꯑꯃꯒ ꯂꯩ ꯑꯩꯒꯤ ꯕꯕꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯏꯃꯥꯅ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ ꯏꯃꯥꯅ ꯗꯨꯀꯥꯟ ꯐꯝꯕꯒ ꯕꯕꯥꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯇꯣꯂꯣꯞ ꯂꯥꯛꯄꯒ ꯑꯗꯨꯒ ꯂꯧꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯒ ꯌꯥꯝꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯗ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯝꯇ ꯈꯪꯕꯤꯗꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯂꯣꯏꯅꯃꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯆꯠꯂꯨꯕ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯃꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯃꯌꯥꯝ ꯑꯩꯗꯤ ꯋꯥꯔꯤ ꯏꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ ꯅꯨꯃꯤꯠꯇꯣ ꯌꯥꯎꯁꯪꯒꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯤ ꯀꯨꯃꯥꯔ ꯀꯧꯋꯦ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔꯕꯨꯗꯤ ꯍꯜꯂꯦ ꯅꯨꯃꯤꯠꯁꯦ ꯏꯃꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯒꯤ ꯑꯩꯅ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯕ ꯃꯇꯝꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦ ꯑꯩꯕꯨ ꯎꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯑꯗꯨꯝ ꯗꯨꯀꯥꯟ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯈꯤ ꯃꯥꯅ ꯂꯥꯛꯏꯕꯗꯣ ꯄꯣꯠ ꯂꯩꯕꯒꯤ ꯑꯌꯥꯝꯕ ꯅꯠꯇꯦ ꯑꯩꯕꯨ ꯎꯅꯤꯡꯕꯒꯤꯅꯤ ꯑꯩꯁꯨ ꯃꯇꯝꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯪꯉꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯈ꯭ꯔꯦ ꯃꯥꯒ ꯑꯩꯒꯁꯦ ꯅꯝꯕꯔ ꯂꯧꯅꯩ ꯑꯩ ꯃꯇꯝꯗꯣ ꯐꯣꯟꯕꯨꯗꯤ ꯄꯥꯏꯗꯦ ꯃꯥꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯀꯤꯄꯦ ꯑꯃ ꯂꯣꯟꯅ ꯄꯤꯔꯛꯑꯦ ꯁꯤꯝ ꯑꯃꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯦ ꯑꯩ ꯐꯣꯟꯗꯣ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯑꯩ ꯈꯪꯍꯟꯗꯦ ꯂꯣꯟꯅ ꯄꯥꯏꯕꯅꯦ ꯃꯔꯝꯗꯤ ꯑꯩ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯕꯨ ꯀꯤꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒ ꯑꯩꯒꯁꯤ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯛꯈꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯁꯤ ꯂꯣꯟꯅ ꯄꯥꯏꯔꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯡ 9 ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯣ ꯍꯥꯏ ꯃꯗꯨ ꯌꯥꯗ꯭ꯔꯒꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯌꯨ ꯉꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯏ ꯑꯁꯨꯃꯥꯏꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯏꯃꯥꯁꯨ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯛꯈꯠꯄ ꯍꯧꯔꯛꯑꯦ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯄꯗꯒꯤ ꯃꯉꯣꯟꯗꯒꯤ ꯑꯩ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯒ ꯃꯥꯒ ꯀꯥꯏꯅꯕ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯥꯒ ꯑꯩꯒ ꯈꯪꯅꯕꯁꯦ ꯀꯨꯏꯕꯕꯨꯗꯤ ꯅꯠꯇꯦ ꯊꯥ 5-6 ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯑꯣꯏꯕꯒꯤ ꯃꯥꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒ ꯐꯥꯎꯅꯈꯤꯗꯕꯗꯣ ꯑꯩ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯈꯥꯡꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗꯅꯦ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪꯒꯤ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯑꯩ ꯍꯥꯟꯅ ꯊꯥꯕꯜ ꯑꯃꯇ ꯆꯣꯡꯉꯛꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯊꯥꯕꯜꯁꯦ ꯆꯣꯡꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯝꯅ ꯄꯨꯟꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤ 2 ꯑꯃꯒ ꯑꯩꯒꯁꯦ ꯌꯥꯝ ꯐꯖꯅ ꯄꯨꯜꯂꯦ ꯑꯗꯨꯅ ꯃꯣꯏꯒ ꯄꯨꯟꯕꯗꯒꯤ ꯑꯩꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕꯁꯦ ꯄꯥꯝꯃꯛꯈꯤ ꯅꯨꯃꯤꯠꯁꯦ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜꯁꯦ ꯏꯃꯥ ꯑꯩ ꯌꯥꯎꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅꯁꯨ ꯍꯣꯏ ꯆꯣꯡꯉꯣ ꯏꯃꯥꯅ ꯁꯪꯕꯤꯒꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯑꯩ ꯑꯁꯪꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯦ ꯑꯁꯪꯕ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯑꯃ ꯁꯦꯠꯂꯒ ꯑꯩ ꯊꯥꯕꯜꯗꯣ ꯆꯣꯡꯕ ꯊꯣꯛꯑꯦ ꯑꯩ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃꯇ ꯄꯥꯏꯔꯒ ꯆꯣꯡꯗꯦ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯑꯩ ꯑꯗꯨꯝ ꯇꯟꯅꯅ ꯊꯣꯛꯑꯦ ꯑꯁꯨꯝꯅ ꯇꯧꯕꯗ ꯏꯃꯥꯟꯅꯕꯤ 2ꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯃꯤ ꯑꯗꯨꯃꯥꯏꯅ ꯊꯥꯕꯜ ꯄꯥꯏꯔꯒ ꯆꯣꯡꯒꯦ ꯌꯥꯗꯕꯗꯣ ꯈꯨꯠꯇꯒ ꯕ꯭ꯂꯦꯗꯅ ꯂꯦꯟꯕ ꯌꯥꯎꯕꯅꯦ
Nang kizadrana hai. Masidagi aiso talabasi tana nupado pahalagadam songe. Asumna sum pa matamda nupa amakak thengnaki. Magi mamingsi John haina hekta haisage. Nupa se wang sawe kusungawe. Hek yengba matamda nupi na pamnaba masak fazaba mi oi. Nupa se aingona nokfe tawraga thaban pairaki. Aiso ahanba uba maktada nupa sibu thamoida pamsaba phawki. Aiso nupa tuna pairapada harauna duma yai. Nupa tuga aigese wari di sanade. Adubu ma aingona amumtu yenge. Ai mana yengpada khange. Adubu khasinadaba saraga ai eduma maidu lukthai. Adugadi mana aingona wari sanaba hawre. Abe chak saraba. Aina sadri. Kailamdaino. Swaidine. Ado chumna sum khangnasi yabro. Aiso adudi phone number amta piramo. Aidi phone pai diida. As nasin thigano. Asingmune pai diye. Adudi aigi number piramge. Namanabidagi orasu tawro. Asumna numi asidagi magaigise paw phawnaki. Ai mabu nusirasu pura arepa oina thamge habdi khande. Isa matik saba mi ama oina bohotnage haina aina khanki. Adubu ai magi awaba warisingdo tarba mikuptagi mabu nusiba nongmage helakki. Moigi masi manause ahumni nupa ani nupi ama masido mayum pangkhre. Adubu mana class 10 kaba matamda mapasi kanna narapadagi mapadu phanaba laima matamda mingondagi pesa phanayam pusalle hai. Pesa singdugi sandoisu puba ngamdabadagi ingkhon yonthoga singkibu jani. Aduga mapasu kanbadi ngamhaudraba. Aduga hojikna mamagi mapamda leiba jani. Adusu moi mani amadi maamana charaningbagi wari kya aingonda lirakpadagi ai mabu hena nungsiba helakki. Asumna maga igase ekhogi imung manung khangandana lona nusinarpase sahi ama surae. Matamda ai maga paw phonanaba haiduna imanabi amadagi phone ki pe ama leraga ai phone do lona pai. Ma yamna pakhasai. Aiga maga khangnabase ekhoidi natai chade phibamsu yamna phate. Noige khogi naradi yamna khetnai. Noige imungna aiga khangnabase yadaw mande. Abe ai yamna pakhatle. Ai nanga kainaba ngamloi. Karigumba nanga kainagadaba oradi ai sini. Ibani khara leraga chengkhrase mafam amada lokhrase haiduna ma aingonda tattana kappaga haisai. Magi matawdo aisu yamna nungaite. Da yanida dani sasabsu nate noksanaba misu nate. Dadi thabak subusu tande thabaksu adum suri. Ado maru masa yawbagi mahauta ingkhon ama leiba ngamnaba khara chawba marup ama yawo. Adudaisu mateng pangge. Aina habado masu harauna yai. Abe nangna aigidama lepadi ai loina ngamnina mawasae. Adubu nongma magaiga unabase imanabigi mamana uthokre. Imanabisisu aiga khangnariba nupase masu khangmane. Aduna mangonda aiga khangnariba nupase kadaidinona hangakpadagi mamada habadagi mamasina mo ekhoi mada tame. Masidagi imana nanga khangnariba nupase kaideino mapasu leitaba leinaba inkhon masi ama phau leitaba haiduna aingonda ngahambase ba hawre. Aidi imana ngahambado baba takhidra haiduna yamna sipa khatle. Masidagi aina ima nupado khangnarame ado hojiti khangnadre haiduna aina haisile. Aduga dajo nana ibani khangnabase imana khangkhre. Matam khradi dapaw phonagumse na hai. Masu yai maramdi ma aiga kainanina ma yamna pakhase. Masidagi aisu imana chingnadanaba haiduna hanagi typeta leinaba hotnai. Asumna tha manga mukse ma ai paw phonade. Maga paw phonadabado aisu wai masu waramgani haiba khange.
ꯑꯩꯗꯤ ꯐꯣꯟꯁꯨ ꯑꯣꯐ ꯊꯝꯖꯤꯜꯂꯒ ꯂꯣꯠꯁꯤꯜꯂꯒꯅꯤ ꯊꯝꯃꯤꯁꯦ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯗꯥ ꯀꯨꯃꯥꯔꯗꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯋꯦ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯇꯛꯑꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯩ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅꯗꯤ ꯃꯥ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯗꯥ ꯖꯣꯟꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯕꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯔꯛ ꯇꯥꯔꯁꯨ ꯅꯪꯒꯤ ꯐꯣꯟꯗꯣ ꯆꯠꯍꯜꯂꯣ ꯑꯩ ꯐꯣꯟꯗꯣ ꯇꯧꯔꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩ ꯈꯥꯡꯒꯦ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯅꯪꯅ ꯄꯥꯎ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯇꯕꯁꯦ ꯗꯗꯥꯗꯤ ꯂꯩꯐꯝ ꯈꯪꯗꯦ ꯑꯕꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯇꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯝꯃꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤꯌꯦ ꯆꯦꯆꯦꯁꯨ ꯗꯗꯥꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯦꯝꯃꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯔꯛꯑꯦ ꯑꯗꯨꯕꯨ ꯏꯕꯨꯡꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯉꯥꯡꯅꯤ ꯑꯩꯅ ꯍꯜꯂꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯑꯗꯨꯃꯛ ꯏꯟꯊꯣꯔꯛꯑꯦ ꯁꯣꯝꯗ ꯍꯣꯡꯉꯦ ꯗꯗꯥ ꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯆꯦꯆꯦꯁꯨ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯉꯦ ꯆꯦꯆꯦꯒꯤ ꯅꯨꯄꯥ ꯏꯇꯩꯗꯣ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯃꯥ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯏꯃꯨꯡꯗꯨꯁꯨ ꯊꯥꯏꯅꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯃꯈꯛ ꯑꯣꯏ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯅꯪꯒꯤꯁꯨ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗ ꯊꯥꯖꯗꯣꯏꯅꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯏ ꯏꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯁꯦ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯆꯦꯆꯦꯗ ꯑꯩꯅ ꯀꯞꯄꯒ ꯆꯦꯆꯦ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯃꯥꯗꯤ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ ꯆꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯁꯦꯅ ꯍꯥꯏ ꯀꯩꯒꯨꯝꯕ ꯑꯩꯒ ꯀꯥꯏꯅꯔꯗꯤ ꯃꯥ ꯁꯤꯅꯤꯅꯁꯨ ꯍꯥꯏꯁꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯦ ꯅꯪꯅ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯑꯁꯨꯝꯅ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯕꯗꯒꯤ ꯆꯦꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯕꯦ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯣ ꯆꯦꯆꯦꯅ ꯃꯃꯥꯗ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯂꯣꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯃꯥ ꯕꯕꯥꯅ ꯁꯥꯎꯅꯤ ꯃꯃꯥ ꯕꯕꯥꯅ ꯋꯥꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯆꯦꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯇꯝꯗꯨꯗꯗꯤ ꯆꯦꯆꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯔꯥꯎꯖꯩ ꯗꯥ ꯖꯣꯟꯗ ꯑꯩꯅ ꯇꯝꯕ ꯃꯇꯝꯗꯁꯨ ꯗꯥ ꯖꯣꯟꯁꯨ ꯍꯔꯥꯎꯖꯈꯤ ꯏꯕꯥꯅꯤ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯏ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯋꯥꯔꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯅꯩ ꯆꯦꯆꯦꯅꯗꯤ ꯏꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯖꯥꯠꯅꯤ ꯏꯃꯥꯁꯨ ꯑꯩꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯅꯩ ꯍꯥꯏꯕꯁꯦ ꯆꯦꯆꯦꯅ ꯏꯃꯥꯗ ꯇꯝꯕꯗꯒꯤ ꯈꯪꯉꯕ ꯖꯥꯠꯅꯤ ꯑꯗꯨꯒꯤ ꯄꯥꯈꯠꯇꯅ ꯏꯃꯥꯅ ꯃꯥꯒ ꯈꯪꯅꯕꯁꯦ ꯌꯥꯅꯤꯡꯕꯩ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏ ꯃꯁꯤꯁꯨ ꯑꯩꯅ ꯀꯣꯟꯅ ꯈꯪꯕꯅꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯔꯗꯤ ꯐꯣꯡꯉꯦ ꯏꯕꯥꯅꯤ ꯈꯪꯅꯕꯁꯦ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯕꯕꯥꯅꯗꯤ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯏꯆꯥꯇꯣꯝꯕꯤ ꯕꯕꯥꯅ ꯄꯥꯝꯗꯕ ꯅꯪ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯏꯁꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯕꯕꯥ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯗꯥ ꯖꯣꯟ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯀꯥꯏꯅꯕ ꯉꯝꯂꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯃꯥꯅ ꯃꯥ ꯑꯩ ꯀꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯍꯧꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯅꯨꯡꯊꯤꯟ ꯇꯥꯜꯂꯁꯤ ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯐꯦꯟ ꯊꯥꯔꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯃꯥꯒ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯑꯩꯕꯨ ꯀꯧꯔꯛꯄꯗꯒꯤ ꯑꯩ ꯗꯥ ꯖꯣꯟꯗ ꯏꯃꯥꯅ ꯀꯧꯔꯛꯑꯦ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯛꯎꯒꯦ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯍꯣꯏ ꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯐꯣꯟꯗꯣ ꯊꯅꯝꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯗꯨꯀꯥꯟꯗ ꯂꯥꯛꯑꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯦ ꯑꯩ ꯎꯕꯗ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯦ
ꯑꯩ ꯆꯪꯁꯤꯜꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯦ꯫ ꯅꯨꯄꯤꯗꯣ ꯃꯥꯏꯕꯤ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯣꯔꯥꯗꯣ ꯄꯨꯁꯜꯂꯒ ꯑꯩꯕꯨ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯣꯔꯥꯗꯨ ꯄꯨꯁꯜꯂꯒ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯥꯏꯕꯤꯁꯤꯅ ꯑꯩꯒꯤ ꯈꯨꯠ ꯄꯤꯔꯛꯑꯣ ꯃꯤꯍꯨꯟ ꯌꯦꯡꯒꯦꯅ ꯍꯥꯏ꯫ ꯑꯩ ꯏꯃꯥꯗ ꯌꯦꯡꯉꯦ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯗꯣꯝꯆꯥꯅꯦ, ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯦ, ꯏꯗꯣꯝꯆꯥ ꯀꯧ, ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯌꯥꯝꯅ ꯂꯥꯛꯑꯦ, ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯏꯆꯥꯒꯤ ꯏ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯗꯣ ꯃꯗꯨꯒꯤ ꯏꯃꯥꯅ ꯅꯁꯥꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯈꯨꯠ ꯌꯦꯠꯇꯣ ꯇꯤꯡꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯣꯏ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯈꯨꯠ ꯑꯣꯏꯗꯣ ꯇꯤꯡꯊꯣꯛꯑꯦ꯫ ꯃꯥꯏꯕꯤꯗꯣ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯅꯆꯥꯅꯨꯄꯤꯁꯤ ꯃꯁꯥꯁꯤ ꯏꯁꯦꯡ ꯁꯦꯡꯗꯦ, ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏ ꯅꯨꯡꯁꯤꯠꯀꯤ ꯈꯨꯔꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯃꯤꯍꯨꯟ ꯑꯃ ꯆꯣꯡꯉꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯈꯟꯅꯈꯤꯕ ꯅꯨꯡꯁꯤꯅꯗꯕꯒ ꯂꯩꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯏꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯐꯖꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯉꯥꯏꯈꯣ, ꯑꯩ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤꯁꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯂꯥꯏꯔꯣꯡ ꯈꯔꯁꯨ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯏꯕꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯝꯄ꯭ꯔꯥꯒ ꯆꯥꯈꯤꯕ ꯂꯩꯕ꯭ꯔꯥ? ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯇꯝꯗꯨꯗ ꯗꯥ ꯖꯣꯟꯅ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇ ꯊꯣꯛꯂꯛꯎ, ꯆꯝꯄ꯭ꯔꯥ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯅ ꯆꯥꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯩꯅ ꯊꯨꯅ, ꯍꯣꯏ ꯆꯥꯏ ꯏꯗꯣꯝꯆꯥ꯫ ꯑꯁ ꯄꯪꯉꯤꯗꯀꯣ ꯏꯅꯝꯃ, ꯑꯉꯥꯡꯁꯤ ꯃꯤꯒꯤ ꯄꯣꯠꯁꯝ ꯌꯥꯎꯔꯦ, ꯃꯁꯤ ꯈꯥꯏꯗꯕ ꯌꯥꯔꯣꯏ, ꯀꯃꯥꯏ ꯇꯧꯅꯤ? ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯃꯁꯥꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏꯕꯣ꯫ ꯑꯩ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯉꯛꯅ ꯌꯦꯡꯉꯒ ꯂꯩ, ꯏꯁꯥꯗ ꯊꯥꯖꯕꯁꯨ ꯉꯝꯗꯦ꯫ ꯏꯃꯥꯅ, ꯑꯗꯨꯕꯨ ꯀꯅꯥꯅꯅꯣ? ꯃꯥꯏꯀꯩꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯛꯎ꯫ ꯏꯅꯝꯃ, ꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯥ? ꯍꯣꯏꯁꯦ ꯍꯥꯏꯔꯒꯦ꯫ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤ ꯅꯆꯥꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯁꯥꯖꯅꯕꯅꯦ꯫ ꯃꯥꯒꯤ ꯃꯔꯝ ꯃꯊꯨꯝ ꯈꯛꯀꯤ ꯈꯜꯂꯒ ꯅꯆꯥꯅꯨꯄꯤꯁꯤ ꯂꯧꯔꯗꯤ ꯃꯉꯣꯟꯗ ꯀꯥꯟꯅꯅꯤ ꯈꯟꯕꯒꯤ ꯂꯧꯊꯣꯛꯀꯦ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯝꯃ, ꯁꯣꯏꯗꯅꯒ ꯅꯨꯄꯥꯁꯤꯗ ꯂꯩꯕ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯅꯨꯄꯥꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯤ, ꯃꯥꯅ ꯑꯍꯥꯟꯕ ꯂꯧꯕ ꯅꯨꯄꯤꯁꯤ ꯄꯨꯟꯁꯤꯔꯣꯏ, ꯉꯟꯅ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯎꯏ, ꯃꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯁꯤꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯏꯕꯦꯝꯃ, ꯏꯆꯥꯅ ꯅꯨꯄꯥꯗꯨꯒꯤ ꯈꯜꯂꯤꯗꯨꯒ ꯃꯥꯅ ꯈꯜꯂꯤꯁꯤꯒ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯞꯄꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯑꯩꯉꯣꯟꯗ, ꯆꯪꯉꯣ, ꯅꯪ ꯆꯪꯉꯣ ꯌꯥꯔꯦ, ꯇꯧꯒꯗꯕ ꯂꯥꯏ ꯈꯨꯔꯝꯒꯗꯕꯁꯤꯡ ꯑꯩ ꯅꯃꯥꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯪꯉꯛꯑꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯥ? ꯑꯩ ꯃꯉꯣꯟꯗ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯋꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯋꯦꯇꯤꯡ ꯂꯩꯔꯝꯃꯦ꯫ ꯑꯩ ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯃꯥꯕꯨ ꯆꯤꯡꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯩꯅ ꯑꯅꯤꯔꯛ ꯇꯧꯋꯦ, ꯑꯗꯨꯁꯨ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯀꯞꯁꯨ ꯀꯞꯈꯤ꯫ ꯃꯥ ꯅꯨꯄꯤ ꯑꯃ ꯈꯪꯅꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯁꯤ ꯈꯜꯂꯒ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯑꯁꯣꯝꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯤꯊꯛꯑꯦ꯫ ꯑꯗꯨꯒ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯔꯛꯄ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯈ꯭ꯋꯥꯡꯗ ꯁꯤꯕꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯏꯕꯤꯒ ꯏꯆꯦꯒ ꯏꯃꯥꯒ ꯁꯤꯟꯅꯔꯒ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯖꯟꯇ꯭ꯔꯗꯨꯅ ꯗꯥ ꯖꯣꯟꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ, ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯁꯤꯕ ꯑꯣꯏꯔꯝꯃꯦ꯫ ꯁꯤꯁꯨ ꯀꯣꯟꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅꯔ ꯈꯪꯗꯦ, ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯆꯝ ꯆꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯁꯨ ꯑꯩꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯧꯔꯕ ꯐꯣꯟ ꯑꯩꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯏꯗꯕꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯂꯕ ꯖꯥꯠꯅꯤ꯫ ꯃꯥ ꯃꯃꯥꯟꯅꯕ ꯑꯃꯒ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯀꯧꯊꯣꯔꯛꯑꯦ ꯑꯩ ꯍꯥꯟꯅꯗꯤ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ ꯑꯩ ꯏꯊꯟꯇ ꯊꯣꯛꯑꯦ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯑꯩꯉꯣꯟꯗ ꯑꯕꯦ ꯅꯪꯅ ꯋꯥꯈꯟꯗꯣ ꯂꯥꯟꯅ ꯈꯜꯂꯦ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯨꯅꯦ ꯅꯨꯃꯤꯠꯇꯣ ꯏꯃꯥꯟꯅꯕꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯈꯠꯅꯕꯗꯒꯤ ꯃꯥꯁꯦ ꯑꯥꯗ ꯃꯅꯨꯡ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯕꯅꯦ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯨꯅꯦ ꯑꯩ ꯅꯨꯄꯤ ꯑꯃꯇ ꯈꯪꯅꯕ ꯂꯩꯇꯦ ꯈꯪꯅꯕꯁꯨ ꯄꯥꯝꯗꯦ ꯑꯕꯦ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯥꯁꯟꯅꯗꯦ ꯃꯥꯏꯁꯦ ꯂꯩꯊꯣꯛꯑꯒ ꯂꯩ ꯑꯕꯦ ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯋꯥꯍꯟꯒꯗꯕ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯦ ꯃꯥꯅ ꯃꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯈꯤ ꯑꯩ ꯃꯃꯥꯟꯅꯕ ꯌꯥꯎꯔꯦꯒ ꯏꯁꯥꯗ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯁꯤ ꯃꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯌꯨꯝꯐꯥꯎ ꯂꯩꯐꯝ ꯂꯩꯇꯕ ꯅꯪꯅ ꯑꯩꯁꯨ ꯄꯨꯁꯜꯂꯒ ꯀꯗꯥꯏ ꯊꯝꯒꯦ ꯍꯥꯏꯅꯣ ꯁꯥ ꯎꯆꯦꯛꯇꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯑꯩꯁꯨ ꯄꯨꯁꯜꯂꯒ ꯅꯪꯅ ꯑꯩꯁꯦ ꯀꯔꯤ ꯇꯧꯔꯒ ꯊꯥꯛꯇꯣꯏꯅꯣ ꯅꯪꯒꯤ ꯏꯗꯣ ꯌꯣꯟꯊꯣꯛꯑꯒ ꯑꯩꯁꯦ ꯊꯥꯛꯇꯣꯏꯔꯕ ꯑꯕꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯁꯤꯕꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯪ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯥꯒ ꯐꯥꯎꯅꯕ ꯁꯤꯝꯗꯣ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯨꯗꯦꯛꯑꯒ ꯂꯥꯛꯈꯤ ꯃꯥ ꯅꯨꯃꯤꯠꯇꯣ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯈꯤ ꯃꯃꯤꯠꯇꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩ ꯈꯪꯅ ꯈꯪꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯩ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯌꯥꯝꯅꯁꯨ ꯀꯞꯈꯤ ꯆꯤꯆꯦꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯏ ꯑꯗꯨꯕꯨ ꯆꯤꯆꯦꯅ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯩ ꯅꯨꯄꯥꯗꯣ ꯌꯥꯝꯅꯁꯨ ꯐꯩ ꯃꯁꯥꯁꯨ ꯊꯕꯛꯁꯨ ꯇꯧꯏ ꯅꯥꯎ ꯅꯪ ꯅꯨꯄꯥꯗꯨꯒ ꯄꯛꯅꯗꯦꯁꯨ ꯍꯥꯏ ꯄꯛꯅꯗꯦ ꯍꯥꯏꯕ ꯃꯐꯝꯗ ꯂꯩꯕꯁꯦ ꯐꯠꯇꯕꯅꯤ ꯅꯨꯄꯥꯗꯣ ꯅꯪ ꯇꯧꯅꯈ꯭ꯔꯣ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯅꯪ ꯅꯨꯄꯥꯁꯤꯒ ꯈꯪꯅꯔꯣ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯤꯆꯦꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯝꯗꯣ ꯗꯥꯖꯣꯡꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯏꯀꯥꯏꯔꯝꯒꯗꯕ ꯃꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯁꯤꯝꯗꯤ ꯊꯨꯗꯦꯛꯈ꯭ꯔꯦ ꯃꯥꯒ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒꯦ ꯈꯟꯗꯨꯅ ꯑꯩ ꯃꯥꯒ ꯅꯛꯅꯕ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯈꯤ ꯀꯣꯟꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯃꯃꯥꯟꯅꯕ ꯑꯃ ꯗꯥꯖꯣꯟ ꯍꯣꯏꯒꯤ ꯃꯅꯥꯎꯄꯥ ꯊꯣꯛꯄ ꯑꯃꯒ ꯈꯪꯅꯔꯝꯃꯦ ꯃꯁꯤꯗꯒꯤ ꯅꯝꯕꯔꯗꯣ ꯂꯧꯅꯩ ꯑꯗꯨꯕꯨ ꯗꯥꯖꯣꯟꯒꯤ ꯅꯝꯕꯔꯗꯣ ꯆꯠꯇ꯭ꯔꯦ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯃꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯁꯣꯝꯗꯅ ꯑꯩꯅ ꯆꯤꯆꯦꯗ ꯍꯣꯏ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯆꯤꯆꯦꯅ ꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯍꯟꯈꯤ ꯃꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯨ ꯂꯥꯛꯑꯒ ꯏꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯥꯅ ꯇꯧꯔꯛꯄ ꯐꯣꯟ ꯑꯩ ꯄꯥꯏꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯊꯝꯃꯒꯦꯅ ꯑꯩ ꯑꯗꯨꯝ ꯊꯝꯃꯦ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏ ꯑꯩ ꯗꯥꯖꯣꯡꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗꯦ ꯅꯪꯕꯨ ꯄꯥꯎ ꯑꯝꯇ ꯐꯥꯎꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯈꯟꯈꯤ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯀꯞꯄꯒ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯔꯕ ꯈꯪꯕꯤꯔꯕ ꯃꯥꯜꯂꯦ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯃꯤꯁꯀꯣꯜ 4 ꯂꯩꯔꯝꯈꯤ ꯑꯩ ꯅꯝꯕꯔ ꯈꯪꯗꯕꯗꯣ ꯃꯗꯨꯗ ꯈꯨꯗꯛꯇꯗꯤ ꯇꯧꯔꯨꯗ꯭ꯔꯦ ꯇꯨꯝꯂꯝꯗꯥꯏꯗ ꯇꯧꯔꯒꯦꯅ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯏꯅꯝꯃꯗ ꯍꯥꯏꯔꯝꯃꯒ ꯐꯃꯨꯡꯗ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯁꯨ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯦ ꯑꯩ ꯀꯅꯥꯅꯣ ꯍꯪꯗꯗꯤ ꯍꯪꯉꯒꯦꯅ ꯑꯩꯅ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯦ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯑꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯀꯩꯅꯣ
ꯁꯣꯟꯅ ꯐꯣꯟ ꯇꯧꯔꯝꯃꯒ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯇꯧꯗꯦ. ꯃꯤꯁ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ. ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯪꯒꯦꯅ ꯇꯧꯕꯅꯦ. ꯆꯦ ꯑꯕꯦꯝꯂꯣ? ꯑꯩꯒꯤ ꯃꯤꯡ ꯈꯪꯅ ꯍꯪꯄꯗꯨꯗ ꯃꯥꯅꯦ. ꯀꯅꯥꯅꯣ? ꯑꯣ, ꯑꯝꯇ ꯄꯥꯏꯌꯣ. ꯆꯦ, ꯗꯥꯖꯣꯟ ꯄꯥꯏꯍꯜꯂꯛꯀꯦ. ꯗꯥꯖꯣꯟꯅ ꯉꯁꯥꯏ ꯇꯧꯔꯝꯕꯅꯦ. ꯍꯣꯏ. ꯑꯩ ꯗꯥꯖꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ. ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯒ ꯂꯩꯔꯕꯖꯥꯠꯅꯤ. ꯃꯥꯅ ꯉꯥꯡꯕꯗꯣ ꯃꯔꯣꯟ ꯃꯔꯤ ꯂꯧꯁꯟꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯉꯥꯡꯕꯗꯣ ꯃꯥ ꯇꯥꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯅꯦꯅ ꯍꯥꯏ. ꯄꯪꯀꯞꯇꯁꯨ ꯀꯞꯄꯦ. ꯈꯪꯗꯦ, ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯃꯁꯤꯗꯒꯤ ꯑꯉꯥꯡꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯥꯏꯔꯛꯏ. ꯏꯆꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯔꯣ. ꯉꯁꯤꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏ. ꯑꯩꯁꯨ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯧꯍꯜꯂꯣ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯨꯒꯗꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦ. ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯊꯦꯝꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦ. ꯏꯃꯥꯅ ꯀꯞꯄꯗꯣ ꯕꯕꯥꯁꯨ ꯇꯥꯈ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯍꯪꯅꯕꯗ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯃꯔꯝ ꯄꯨꯝꯕ ꯈꯪꯉꯦ. ꯕꯕꯥꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ. ꯑꯩꯈꯣꯏꯁꯨ ꯅꯁꯥ ꯅꯁꯥ ꯅꯨꯡꯁꯤꯅꯖꯕꯅꯤ. ꯌꯦꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨꯅꯤ. ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨ. ꯑꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯅꯪꯅ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ. ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯣ ꯁꯥꯎꯔꯒ ꯆꯔꯥ ꯍꯦꯜꯂꯒ ꯆꯪꯈꯤ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯍꯦꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯄꯥꯗꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯁꯛꯑꯝꯃꯦ. ꯃꯌꯥꯝꯁꯨ ꯑꯝꯇ ꯍꯥꯏꯕꯤꯌꯣ. ꯑꯩ ꯃꯇꯝꯗꯨꯗ ꯀꯔꯤ ꯇꯧꯅꯤ? ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ. ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯈꯤ. ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ, ꯏꯃꯥ ꯕꯕꯥ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ. ꯏꯃꯥ ꯕꯕꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯃꯣꯏ. ꯃꯥꯕꯨꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨꯁꯨ ꯑꯩ ꯉꯝꯒꯅꯤ ꯊꯥꯖꯗꯦ. ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯞꯈꯤ. ꯗꯥꯖꯣꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯑꯩ ꯅꯐꯝꯗ ꯂꯥꯜꯂꯦ. ꯑꯩ ꯃꯥꯏꯊꯤꯔꯦ. ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ. ꯕꯕꯥꯅ ꯑꯩꯕꯨꯁꯨ ꯋꯥꯔꯧꯈ꯭ꯔꯦ. ꯗꯥꯖꯣꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ. ꯑꯩ ꯅꯪꯉꯣꯟꯗ ꯃꯥꯏꯊꯤꯔꯦ. ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ. ꯕꯕꯥꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯕꯕꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯀꯞꯈꯤ. ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯕꯕꯥꯁꯨ ꯀꯞꯄꯦ, ꯏꯃꯥꯁꯨ ꯀꯞꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ. ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯦ. ꯏꯃꯥ ꯕꯕꯥꯅ ꯊꯨꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯑꯍꯟꯁꯤꯡꯒ ꯍꯥꯏꯅꯔꯒ ꯅꯨꯄꯥꯗꯨꯗ ꯑꯩꯕꯨ ꯆꯦꯜꯍꯟꯈꯤ. ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯑꯃ, ꯏꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯖꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ. ꯅꯨꯄꯥꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯒꯤ ꯈꯔ ꯀꯦꯃꯧꯅ ꯌꯣꯛꯂꯛꯄꯒ ꯊꯕꯛ ꯑꯃꯇ ꯐꯖꯅ ꯁꯨꯕ ꯍꯩꯇꯦ. ꯈꯔꯁꯨ ꯉꯥꯎꯁꯤꯟꯅꯕꯁꯨ ꯑꯣꯏꯔꯝꯈꯤ. ꯍꯥꯟꯅ ꯅꯤꯁꯥ ꯑꯍꯦꯟꯕ ꯆꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ. ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ. ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯨꯃꯤꯠꯁꯤ ꯃꯥꯅ ꯐꯠꯇꯕ ꯊꯕꯛꯇꯨ ꯇꯧꯔꯤꯉꯩ ꯑꯩꯅ ꯎꯈꯤ. ꯃꯗꯨ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯏꯁꯥꯁꯦ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ. ꯏꯅꯦꯝ ꯏꯀꯨꯗ ꯇꯝꯂꯨꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯃꯦ. ꯑꯩꯅ ꯏꯃꯥ ꯕꯕꯥ ꯆꯦꯆꯦꯗ ꯇꯝꯕ ꯃꯇꯝꯗꯁꯨ ꯃꯣꯏꯁꯨ ꯄꯨꯡꯉꯛꯉꯛꯈꯤ. ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯄꯥꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ. ꯃꯄꯥꯟ ꯂꯝ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ, ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯁꯦꯟꯇꯔꯗ ꯊꯝꯃꯦ. ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯩꯅ ꯈꯪꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯊꯝꯃꯤꯕꯅꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯋꯦ. ꯑꯩꯅ ꯇꯧꯔꯒ ꯊꯝꯃꯝꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤ. ꯃꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯆꯥꯅ ꯅꯤꯁꯥ ꯆꯥꯕꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯔꯨꯕꯗꯒꯤ ꯏꯅꯦꯝꯄꯣꯛꯅ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯈꯨꯗꯛꯇ ꯆꯦꯟꯅꯕ ꯁꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ, ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯕꯗꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯤ ꯄꯨꯝꯅꯃꯛ ꯇꯠꯅꯈꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ. ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯈꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯥꯡꯈꯤ. ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯅꯪꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯗꯥꯖꯣꯟꯒꯤ ꯃꯄꯥꯎ ꯑꯩꯅ ꯇꯥꯅꯤꯡꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯗꯥꯖꯣꯟꯗꯣ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯗ ꯌꯥꯎꯕꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯤꯔꯒ ꯂꯝ ꯂꯩꯔꯦ,
ꯌꯨꯝꯁꯨ ꯁꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯗꯥ ꯖꯣꯟꯗꯣ ꯅꯨꯄꯤꯗꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯈꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯒꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯁꯛꯇꯝ ꯎꯅꯤꯡꯕꯗꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯆꯪꯉꯒ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯐꯣꯟ ꯃꯨꯜꯂꯒ ꯐꯣꯟ ꯊꯨꯒꯥꯏꯈꯤ ꯍꯥꯟꯅ ꯉꯥꯡꯉꯝꯕꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯃꯗꯣ ꯁꯥꯎꯗꯦ ꯑꯩꯅ ꯁꯣꯏꯔꯨꯕꯒꯤꯅꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯈꯥꯡꯉꯦ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯁꯥꯡꯉꯅꯤ ꯅꯤꯁꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ 2 ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯏꯄꯥꯝꯗ ꯂꯥꯛꯑꯒ ꯂꯩꯈꯤ ꯃꯗꯨꯗꯅꯤ ꯏꯅꯝꯃꯁꯤꯡꯅꯁꯨ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯕ ꯃꯑꯣꯡ ꯎꯠꯂꯛꯄꯗꯒꯤ ꯏꯃꯥꯒ ꯈꯠꯅꯈꯤ ꯑꯋꯥꯕ ꯃꯌꯥꯝ ꯃꯊꯪ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯅ ꯀꯞꯄꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯄꯗꯒꯤ ꯑꯩꯅ ꯄꯨꯝꯅꯃꯛꯇꯣ ꯈꯪꯈꯤ ꯃꯌꯥꯝꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯉꯁꯤ ꯃꯆꯥ ꯅꯤꯉꯣꯟꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯌꯥꯝꯕ ꯃꯄꯥꯝꯗ ꯍꯜꯂꯒ ꯂꯩꯔꯤꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯒꯤ ꯌꯨꯝꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯍꯜꯂꯛꯄꯁꯨ ꯑꯌꯥꯝꯕꯅ ꯌꯥꯎꯔꯤꯕꯅꯤ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯟ ꯊꯨꯝꯅ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ